Lakhipuronline puthokjaba August ki tang 12 nongmaijing nimit ki Khomjinba Pao tabirasi ahanbada maruoiba Pao Manipuri lon na Bharat Sangvidhan gi nipan suba schedule da chankiba August ki tang 10 numit asibu ningsingduna Assam Tripura amadi Manipur gi mafam kaya da Manipuri lon gi numit pangthoknakhi Barak Dairi na Krishi Bigyan Kendra Kasar amadi Department of Animal Husbandry and Veterinary ka kusamnaduna saniroi layang bagi awareness camp ama pangthokre amasung Duran Cup football tournament ngarang group B ki match da Rajasthan United na Mohan Bagan bu Panjal ahum anida thoikre Hojik mapung oiba Pao tabirase Manipuri Sahitya Parishad Assamna Kuntramathoi Suba Manipuri Lon ki numit Hotel JC International Shelter da pangthokre Manipuri Sahitya Parishad Assam gi President Ngangom Joykumar Singha nami phama poiduna pangthokki bathoramda Professor Bela Das Dean RNT School of Indian Language and Cultural Studies Assam University na athoiba mithung oina saruk yakhi thoramda Al Noor Public School Borjatrapur gi Principal State Awardee and Manihar Singha Chaikoi Singha Manipuri ME School Icharpar ki retired headmaster State Awardee Khomdram Syam Kishore Singha Sanarai Mitei Higher Secondary School Hailakandi ki retired principal State Awardee K Chandrasekhar Singha amadi Sajabam Badrunnesa Manipuri language activist na ikai khumnajaba mitung oibiki Manipuri Sahitya Parishad Assam gi secretary Kaisam Champalal Singha na taram nokpagi warol phungdokhi Thorom gi nungyoiba warol Manipuri Sahitya Parishad Assam gi General Secretary Khumujam Direna Lanthoki Manipuri Lon amasung Bharat ki Sangvidhan haiba hiramda Y Profilo Singha Manipuri Lon amasung Nipan Saba Schedule haiba hiramda Dr. M Ningaiba Singha Mahiroi amasung Chanaba Sinpham haiba hiramda N Dhiren Singha aduga Mahiroi Singhi career sembada mideng ama haiba hiramda M Manglemba Singha na wangangki Thoram asiga mari leinana metric ki changyengda chada humpu phangba amadi English medium da chada marfu phangduna mai paklaba mahiroi sing amadi metric natraga higher secondary ki changyengda MIL advanced natraga elective Manipuri da rajya sida khwai gi makok thongna pass torokpa mahiroi singda pugning thogatpaga loinana taram nokpagi thorom amasup silangki punna mahiroi marfutara nipan romda haraute ama phongdokhi Oja N Manihar Singha KH Syam Kishore Singha amadi K Chandrasekhar Singha gi mafamda Certificate of Honor piduna ikai khumnajakhi Nungthil gi thoramda IS Thingom Sahitya Bhushan na watem biduna saireng saidinabagi thorom amasu pangthokhi Sinam Ibocha Singha Treasurer Manipuri Sahitya Parishad Assam na thagat wahi pikhi Assam Manipuri Kala Academy Itkhola Silchar gi saisakloi singna sayo isai amadi sairoi isai sakhi Ing kumza lising amga chamapan marputrani thoida Manipuri lon bu Bharat Sangvidhan gi nipan suba tangkhakta chansin kiba numit asibu ningsingladuna All Assam Manipuri Students Union Lakhipur District Committee na Nehru College Manipuri Students Union ga kusamnaduna kuntramathoi suba Manipuri lon gi numit August ki tang 10 arang thangse numita nong machubna Poilapul ki community hall da pangthokre Amsu Lakhipur District Committee ki President Kabrabam Sumantana Mayai Tangbal Lengsin ki bathoramda MPF Central Committee ki Vice President Dr. Posamum Rajbihari Lamdamasi ki Saknairaba Iba Abdul Hamid Nehru College ki Potharaba Oja Achoibam Dizen Amsu Central Committee ki General Secretary Kabrabam Bikramjit Nehru College Manipuri Students Union ki President Haurongbam David na Presidium Member oiki Thauramga mari leinana Nehru College Manipuri Students Union ki General Secretary H Malem Nganbina taram nokpagi warol piraba matung Masing lekpa phuruk ki loan singda globalization ki sapu haiba hiramda lamdamasi ki social entrepreneur asangbam sopon amadi Manipuri lon kannana bohonabada mahiroi singa lopham thokpa thodang haiba hiramda amsu ki ex VP amadi advocate Phanjobam Loknath na marik chumba warol sing thambiki MPF Lakhipur District Committee ki President Retired Major PH Manidhon Singhanasu nimit asiga mari leinana waphong pibiki Amsu Lakhipur District Committee ki Assistant General Secretary Kolom Nonglen Khombana thagat wahi piraba matung ayuk ki thorom loisinki Nungthil ki thoromda Abdul Hamid amadi Oja Dizen na judge oibiduna saireng saidanabagi thorom pangthokhi saireng competition da ahanba mana phangkiba L Mangal Singha PK College da lupalising ani suba mana phangkiba Moirangthem Rohit Kasar College da lupalising amamakai aduga ahum suba mana phangkiba M Rasmi Devi PK College da lupalising ama selgi mana pikhi
loinana khudingmakta certificate amadi meitei khudei khudol tamki matungda lamdam asigi sepak takro futsal masana amadi thang tana chingbada mai paklaki basana roisingbu taram nokpagi thoram amasu pangthoki Lakhipur District Committee ki General Secretary Shopona Sangbamna program conduct tobiki loisilakpada nat ki oibe jagoi isegi thoram pangthoktuna numida sigi thoram chinglemna loisinki Oza Singh, Nehru College ki Mahiroi Singh, Amsugi Ichinaw Singh, amasung tinbiri pamayang punaku amukasu hana taramna oksari hakachari. Ni masing amli taruk tare la dugodang sugi mani hoji ki aswal bakang de. Jagoi isai tadi ni se list se loi nai deba. Habi list pile pase pau loi thungbajani sai examination tawni habi pau se silchar ki hangnar deba. Sonai ki hangnar deba. Moi ne maroi na hangi se jagoi jawa jagadra. Isai ya pajaga sida ne maram ni akoi ki wakhan se amuro ma jakreba. Akoi na dum nungai thoga legi ki wakhan ma jakreba. Aduna aduki mati phiyam chokchilaba soi habi ade soi ga pochi akoi myam janga punminnaga kana ngongda phagalang de ge aduni akoi hodi yam kana mathau tare se soi haidana koi siga pason tawraga adum ngang nandi ade soi ga pora se ko kanam haina tawraga akoi na phanna de ge Manipuri language di haiduna pangthokduna lakli adubu haukiba jahidagi ngasigi numit phawbada akoina akoigi imarol gidamak kari tawkhrabage haina hangba taragadi masigi pawkhum masi miyoi khudingi thamoida lairoidra haina khalli haukiba jahidagi ngasi phawbada Manipuri loan kan bada kan nana ko pana bada mahiroi singa lokom thokpat thokdam taseng namak Manipuri loan kan nana ba pana bada ekoina mahiroi amoina ekoina lokom thokpat thokdam asigi matang da nengal pada ahan bada ekoina loan se karino haibadu khamina bagi tangai pada balai aduna ekoina ahan bada aigi ngangiba aina Tabang mikap talak padagi hangi nahira padagi ima haina torakpa loan ima loan asigi tabak chawphok chabang ngamdrim makai ekoina loan kanana bagi natraga samas kanana bagi wakhan khan bada koi khara koi nung yona khanchan bangam loidra haibadu aina jingnajai taseng namak ekoi khuding mangna khanga wapam duni taseng namaki ahan pada ikoi na chawphok chagada basi loan se kanana bo hona dringai da han na ikoi na chawphok chagada basi ikoi gi loan se ki tamakta ni but Manipuri school the Satra like I still know that 20 years back sahi un mamang the masi was a condition of the way but we could not take any action at all. One reason of the Bible. Now what I say is that we need to document it, we need to foresee what's going to happen after 15 years down the line. Say, language we have to take action from today. How we promote our language. Point to my for example, the degeneration there minority language research center, we can talk to them. UNESCO, we can talk to UNESCO, write to UNESCO, say that this is one diary language, can you help us? Or the Mysore minority language research Manipuri how we can help. You can help. Naharol Korilol Silup Malades Assam Nahamarup Kasar Manipuri Chanura Korjailup Kasar Manipuri Kala Academy Lakhipur amasung Manipuri Sahitya Parishad Assam Lakhipur District Committee na Silangduna August ki tangkun ngarang thangja numita Manipuri loan gi numit
Korirol Sanglen Lakhipur da pangthokre Thauram haugalakpada Thoromgi athoiba mithunglen Manipuri Literary Society Assam gi President Laisram Manglemba na Maira chokatuna Thauram haugatki loinana Korirol Sanglen gi mamangda leiriba Kabiratna Hizam Irabot ki saktamda leisu amati Maira katuna ikai khomna jabot ki Malades Assam gi President Professor G Narhari Sharma Masung Naharol Korirol Siluk ki President Thokchom Bisanath na mipama poiduna pangthokiba naina mipamda Naharol Korirol Silup Assam gi Thoburen Wahengam Binoi Kumarna Saruk Jabiriba Mayam Butaram Nokpagi Warul Piki Amasung Ingudam Binotna Wahudok Thamki Dr. M. Sobita Devina Athoiba Wanganglo Yoina Meiteilon gi Masak Amasung Lona Sigi Chakot Thorang Kaya gi Maramda Wangangki Thoramasi Yumnam 11 ta Dr. Y. Raj Bihari Yumnam Nadia Chan Kangabam Biren Khaidem Gaurahari Sagapam Biren Amasung Manipuri Kala Academy ki President ZPC K Anita Devina Numidasi Kamari Lainana Wangangki Athoiba Mithunglen gi Warolda Laisram Manglembana Lona Sigi Chakot Thoram Kaya gi Matangda Palladuna Wangangki Manipuri Lonbo Assam Lenga ki Lona Ma Oina Thambinaba Amasung Assam Lenga ki Thabak Lobagi Changheng Singda Lona Sigi Mafam Ama Thambinaba Wakatpa Haina Sulemnaki One important visualization on here. That visualization is the historic visualization. Madhumay duga Manipuri ocean kanila madhugi ay gagawin kay Dokoshi sama ay galing visual kanila lehiba mas na layo ba ay tang kamo da Manipuri mo e sidul da changani ay ay ino ang din kaso city kay mahal alo ako na kalam tin man sa Manipuri da down in the villa. This is the first visualization so far. Assam Manipuri Muslim Youth Front na silangduna kuntramathoi suba Manipuri Language Day pangthokre Barak Valley Secondary School da pangthokpa Manipuri lon gi numit ki thoramadu loop ki pautakloi Ahmed Chaudhary na mipama poiki loop ki President Jamir Ahmed Chaudhary General Secretary Jiaur Rahman Mufti Rehan Uddin amasung Salauddin Chingbana Presidium Member oiki Assam Manipuri Muslim Youth Front ki Literary Secretary Ahmed Hussein na taram nokpagi warol piraduna thorom hodokhi Manipuri Medium School singi phibam amasung Manipuri lon haiba hiramda Jiaur Rahman Mufti Jamir Ahmed Chaudhary na chingba loop ki sakna hiraba singna marik chumba warol thambiki Ahmed Chaudhary na mifam apagi warol piraba matung Manipuri Language Day Observation ki thorom chinglem na loisin ki haina Abdul Hamid na thadorokpa cherol amada khanghalakli Lakhipur Subdivision ki Banung Chanbada Anwar Park Khundasu Manipuri lon na Bharat Sangvidhan ki 5 suba schedule da chankhiba numit August ki tang kunda Manipuri lon ki numit pangthokre Kiran Singha na mipama poiduna pangthokiba thoromda Sarat Singha Dayanidhi Sharma Doren Singha Biramangol Singha na chingba mioi singha wangangkhe loinana jagoi isegi thoram su pangthokhi haina ningombam Ranjit na paudam lakli
Manipuri Sahitya Parishad Assam Hailakandi District Committee na Durga Laisang Leihau Pokpi Bamon Leikaida Kuntramathoi Suba Lon ki numit pangthokre. Mifam aduda Mifam Mapu Laisram Khogendra Singha Vice President Manipuri Sahitya Parishad Assam Hailakandi District Committee na oiki. Mithunglen Singh Koijam Sopon Singha Asem Mani Singha Saikhom Komlakantana Chingba Mioi Singna Sarujaki Award Phanglakraba Oja Singh SSLC ICS amadi National International Thakta Tongan Tongan ba Mana Singh Phanglakraba Gold Medalist Singda Kudol Pot Tambiki Mifam aduda Welcome Address amasung Keynote Address Maisnam Nandakumar Singhana Piki Thauramda Thangjam Haribabu Singhana Thagatwai Phongdoki amadi Thauramadu Konsam Robindra Singha Secretary Manipuri Sahitya Parishad Assam Hailakandi District Committee na Sinlangduna Pangthokibani Hairi Manipuri Lonbu Bharat Sangvidhan gi Nipan Suba Schedule Chankiba August ki tang kun numit asibu ningsingduna Manipuri Literary and Cultural Forum Tripura na sinduna Nalgoria da Forum asigi Sangaida Kuntramathoi Suba Manipuri Lon gi numit pangthokre Thauramadu Forum gi Vice President TH Gaurokishore Sharmana Mayai Tangbal Lauraga Marup Pauche gi Joint Editor RK Tarunjit na Chief Guest oiki Thauramga Mari Lenana RK Tarunjit Forum gi Secretary Khoi Mangol Amrita Sharma Koisnam Birola amasung TH Gaurokishore Sharmana August ki tangkun amasung Tripura da Lon gi ihauda Manipuri singna thengnakiba amasung haujiksu thengnariba mamal leiraba wafam kaya phongdoknaki Imalon bu Saitharaga KH Birola L Pratima Sharma KH Konikana Chingba Mioi Singna Saireng Pathoki amasung Ningomba Mongbi Bibana Isegi Kudol Tamki State Level Celebration Committee Kaloinana Department of Arts and Culture amasung Directorate of General Planning and Implementation Manipurna Punna Sinduna Kuntramathoi Suba Manipuri Lon gi numit August ki tangkun ngarang thangje numita Palace Compound Imphal gi Maharaj Chandrakirti Auditorium da pangthokre Chief Minister Sri N Birena Chief Guest Minister PWD amasung Youth Affairs and Sports Govindas Konthojam amasung Rajya Sabha ki MP Maharaja Laisemba Sana Jaubana Guest of Honor oina loinana Education Law and Legislative Affairs Minister TH Basant Kumar na preside tobiki Tharum ki Keynote Address Celebration Committee ki Convener Sarat Chandra Sharma na piki Srimati TH Chitra Devi IAS na Welcome Address piki Manipuri Lon na Nipan Suba Schedule da Chanana Bahona bada thengnakiba awaba kaya gi matangda na hono na ningsingki Chief Guest ki warol piraduna Sri N Biren Singh na Chingmi gi Lon Singh asisu tamduna khangbagi tangai phadaba lai haiki Puari Thizinba amasung mapung phaba historical oiba lairik sing marang kaina puthokpagi apamba su phongdokhi Mantri Govindas nasu aikhoi gi mayek amasung loan bu cheksinna ngak senduna thamnana bapanki Arts and Culture Department ki Director L Kishore Chitna thagatwai thamki Thauramda Celebration Committee da yauriba loop taratreta saktakche citation amamam piki Presidential Speech da Celebration Committee ki Chairman Minister Basantana Chief Minister na Language Day pangthoknaba honabada laukiba thodang singidamak apenba phongdokhi President Singh Sahitya Premi Samiti ki Upendra Sharma Sahitya Parishad ki L Joychandra Laikol ki Subadani Sumang Lila Council ki Hemanta Imakol ki Chandrakola Founder President RK Kunachandra na chingba Mioi Singsu sarujaki August ki tangtara nipan amasung tangkunda Barak Diary na Krisi Bigyan Kendra Kasaramadi Department of Animal Husbandry and Veterinary ka kusamnaraga Awareness amasung Animal Health Camp sing pangthokre Kasar Jila gi Lakhipur Subdivision gi manung chanbada Boromamda amasung Puthikal Khungangda pangthokiba camp asida san iroi chanipan mukna vaccination tagging amasung hidak langthak piduna layengki Hairiba camp asida Dr. Samsun Naher Subject Matter Specialist Animal Science KBK Kasar Dr. Rubal Das Manager Government Duck and Poultry Farm Silkuri amasung Dr. Jerry R. Jote Block Veterinary Officer Lakhipur Block na chingba Veterinary Dr. Singilu chingmaka da pangthoki haina Barak Diary gi Secretary Sopon Asangbam na thadorok pacherol amada phongdorokli
West Bengal, Manipur amadi Assam na yumbu oidana punna team kunna saruk yaduna pangthokliba chamaga kuntrama thoisuba Duran Cup football tournament ngarang Kolkata gi Vivekananda Yuva Bharati Kriranganda pangthokiba Group B gi match ta Rajasthan United na Mohon Bagan bu Panjal ahum anida thoiki aduga Imphal gi Kuman Lampak Stadium na ngarang sanakiba Group C gi anisuba match ta Chennai FC amadi Army Red Panjal ani channaduna draw oiki Aroibada maruoiba pau amukhanna Manipuri lon na Bharat Sangvidhan gi Nipan suba schedule da chankiba August ki tang kun numit asibu ningsingduna Assam Tripura amadi Manipur gi mafam kaya da Manipuri lon gi numit pangthokna khi Barak Dairi na Krishi Bigyan Kendra Kasar amadi Department of Animal Husbandry and Veterinary ka kusamnaduna san iroilayang bagi awareness camp ama pangthokre amasung Duran Cup football tournament ngarang Group B ki match ta Rajasthan United na Mohon Bagan bu Panjal ahum anida thoikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare